Thai Baras hangdokpadagi Manipur River gi imai hanthaba hore. Laibaki luraba matamda political gi khudong chaba launabagi mahutta amatoina lepinaba mathau tai haina hanagi Chief Minister N Biren haikre. Churachandpur da laiba KNO gi External Affairs Secretary gi yum masakhangda basingna chatkiba ahingda mai tharamle. All Manipur Working Journalists Union gi Yankai ga Mathoirak Suba Foundation D gi thoram pangtokre. Amadi Lengak ki school kharadasu oza sing na achoba thodang lawduna maheroi sing takpi tambiba yauri. Kurumjari ISTV bu mineng tabiriba punumapu taram nokchari hauju pau sandona pizari. Handak numit kharani leptana chuba nongna Manipur gi maru oiba turel kya khudong thiningai oiba thaki mathakta chenba ising pathokpa amadi mafam kya da torban kaibadagi ngasisu Imphal East, Imphal West, Thawal, Bisnupur amadi Kakching district ki mafam kya ising ichau gi awaba mayoknari lanai lup sing amadi local MLA kya na miyam gi awaba si safanab ahing nungchil khaidana honari Ithai Baras ki gate mangamak loina hangdoktuna thambana ngasi ayuktagi ising imai tapna hantharakpa hore Ithai Baras ta hauzik leiriba water level gi changasi sea level dagi upstream da chatret ko humfuga mapan dasmik mapan taret cubic meter amadi downstream da chatret ko humfuga mapan dasmik mapan taretana cubic meter oiri Ithai Baras ki up amadi down ising imai chap manaba changda leiri makhata na ngasi su Ithai Baras ki gate manga loina meter mapan wang na chingkhatuna thamli ising imai asi tapna tarakli ba chang asidagi makhata na asum taraklaba amadi lakadaba nimit kharani sida nong chudrabadi thoidokna mipainingai oiroi haibagi thajabalai makhata na Ithai Baras ki gate amadagi manga fawbagi thong pumnamak hangdokhigani haina dam gi official singna thamlakli Haukiba nimit kharani sida nong leptana tabana maram oiduna Imphal East district ki mafam kya isingna thumjilakli achoba turel singi imai pathoktuna amasung torban kaibadagi ising thumjinbadagi mioi kya khudakki oiba flood relief camp ta lainari awara pa kya ana kaya mathingnari hiramasta paudamama aina hojik lejariba mafam asi Imphal district ki manung sanba wongbagi power substation leiba adugi hek gate ni aduga aigi nakanda uriba kunjina kuji bamun kam bana kana ba kunjuni Haukiba numit kharani asida Manipurda nong leptana sukhiba asina maram oirakanda Manipurgi tongan ba maruiba turen singi isingi imai pathokna sianba amasung torban kaibana maram oirakanda Imphal East ki manungsana leiba mafam kayada ising thumjinbana aikoi mafam asi leiba miyoi kayana haji khudong chadaba awaba kaya mayoknaba thengnari Ising asina maram oiduna yum kaya thumjin kiba asina maram orakanda mafam asi leiriba miyosing hojik thengnariba awa anasing asigi matangda makhoida kari makhange khudong sadabasing awabasing thengnari amasung makhoina lengakta khudaki oina kari hainingba lei haibagi matangda ISTV news ki khuthangda makhogi oiba wafam kaya phongdorakle ngasi mak leijadraba praja mayam jingji da wahal libji government na matam sana thabak thoram tawdabadagi akoi pumna mo ware akoi lofam kaya ma thungre karam mawong da akoi hingdawribano ahumlak punna thangna thangni chawre aduga hoji awat pa je ngarang budi akoi eti sinau toroga khabagi je pubire aduga angang nupi me amju leide tingkang hoigi nungdang ga chikpa haiba ma dagi hoji naraga angang amju yauri nar leiba smai tawdana mari leinaba singna mateng kha changani Paliba government amadi government jigi missionary mayam matam sana koi gi turen gi longnamban lairiba jingji tawidaba haibaji ngasi thokre matung tabada amukan thoktanaba ngasi thoiba jaga jing akoi khetrigaw gi lambi irin turen mapan amadi kongba turen mapan da soiba khodimakchi government side tagi miyang amuktang athuba matam sangbi re haikanda praja mayamna wari ba thabak thoram khodimakse wadanaba amuktang akoi Manipur government na amutang honabi haibaji kongba youth organization KYO gi maikai dagi
asumna hojik thengneriba ising isaugi awaba asina maram oirega khudong sadaba awaba kaya mayokneriba miyoising asina asigum ising isau na awaba thogalaba miyoising asigi khudaki oiba mateng singlenga ki makedigi panghaningbaga loinana asigumba ising isau asi matungda amukana thoktanaba marilenaba singna miyeng sanghaningbagi apamba miyoi kyana phongdorakle ISTV pawgi damak cameraman S Sanjoy N Sanjoy amasung pawdum jariba Kumarjit wahengbam ISTV News Kongba Lion Part Imphal East Porompa DC Road ising thumjin bana miyamda khudong chada bamayoknare haukiba numit kharani gi mamangdagi Manipur gi mafam ayamba da leptana churiba nongna maram oiraga turel ayamba ising gi imai hengalakpaga loinana Imphal turel Iril turel Thobal turel gi saruk singda torban kaibadagi yum kai yaungna khulkya ising thumjin bagi awaba amadi law sing amasung nga gi farm kya amanga ta thohali Iril turel gi khetri kai mapada turel kaibana pathorakpa ising na Imphal East ki maruiba administrative office sing leiriba DC Road leiriba tongan ba government office sing ising thumjin kibana office ki thabak thoram sing pangthokpada apanba oire SP office Imphal East State Institute of Rural Development Directorate of Census Operations Manipur District Handlooms and Textiles STC office Porompat Police Station Modern College Manipur Milk Union gi campus sing ising thumjin bana miyamda service phanghan bada khudong chada ba mayoknare ising na maram oiduna office ki polam sing amadi gari na chingba sing mafam chabada puthokna bahore ising thumliba office kharagi di sorokta table thaduna thabak suba su thengna rakhi amora kai sing mafam chadana langthokpadagi ichawgi ising na chenthoraktuna lambi gi saruk kharada phataba sing chaiduna lehori Ising ichawasina ka hena khudong thiba tholak payaba Kumbi Assembly Constituency gi Ithai Baras Makhalaikai Makha Maikaida Manipur Turel Mapan gi khudong thiba mafam sing Ithai Laikhongda S Prem Chandrana yingsinkhre nganang numidang athing ba fawba JCB ani season aduna MLA gi team yauna lamda madugi miyam ga loinena ising pathokpa mafam sing yauna ka hena khudong thiba yaba meter chawnga hena sangba mafam singda Laibak hapchinduna yum kai kya ising na thumjin gadaba amadi lawfam kya amanga ta tholam gadaba dagi kanba ngamkhre MLA S Prem Chandrana ising ichawna khudong thiba yaba mafam sing da koina chatuna yingsin kibaga loinana ichawasi mayokna na bahotna bada mathau taba khuding mak sing loina pigani haina miyam da thamkibaga loinana mikup nahom sing na leinana ba pautak su piramki Nongmanini ki mamangdagi leptana churakpana Manipur gi mafam kyada ising ichaw thoktuna yum thumba torel torban kaya kaiduna ising pathokpa ngayok farm pathokpa madi lofam kya thumjinkhre jeraga sida wabgai assembly constituency gi manung chanba maibam gi ward number amadagi fit chanirom sangna ngarang numidang pung 9 rom tabata kaire masida lainga ki oiba department gi mioi amata lakhidi haina pendaba phongtorakhi Ising chawna maram moidana koi ising chawna loi yum thumjandana laifam leitadana sigi school jira hongjallaga leire adagi kari mafam da yum tarum chain chentadana leigere ado koi haji ising chawra maram moidana laifam leitadana hongjallaga seida leirijin mayamji laifam sabung khangdre adana mai leina banjingna ta yingjan bidana leingakna yingjan bidana ta kano tawbiro miyeng changbiu haibna tana idi kaim haijaba haijadi Torban kaibana maram oiraga una saba yum taruk hena ising na chenthakre maibam gi yum ayamba ising thumle yen nganu kayamadi lokpada ngairiba fau khara su lokthokpa nanghodre nga gi farm amadi low lok tribal lofam yarga punna lowpari marfurom amadi khul thangnana leiba ironga yarga punna lowpari chanimuk ising na thumjinkhre ising na thumjilaba yum singi mioi kya safagada mafam singda hongdoknare mioi kharana maibam mayai lekai community hall amadi maibam konjal primary school da changjafam loduna leiri mayang Imphal maibam gi oina inglisingani taraga tare taraga nipan ichaw mayok naba leikre handaki ichaw asisu retaining wall matik chana leitabana thohanbani matungda thoktanaba mari leinaba amati lenga ki pukning chingsilakhi Nungdangi pung nipan fadi kai ba hore kai ba hoji da mari ba department gi miyo am to su lakpi dia yo ngarang nei kai pa jida local MLA su lakpi dia ngasi bo han yeng bi de koi siri da sama yum manga tarung chen da re ge kumana khunjima loi na thung re ge sigi awa na tar ge ngasi bo da mari bo tho china mieng amung sang bi dia yo gi sa lai ji praja sing gi
Okay, my community on the level club, the level awang my mari mata wang mata saidang lady of Nangak the point I genuine was she meaning a two of the main and Biaga, Kunjawa Tai, Tang cannot over me can be. 2017 I think that conjugate little with it so then a pie helica. I don't know me could muscle and our film the later. Okay, me could muscle sort of the later to go. Relive them happens later. Sima kudong tiba may amat topo zaga malunya ko nga sila jeri je adong asi cover to wala phirsa ako gi pawdong khara ko na thamjeri basi karumba to pasinga tabi khadi mari le department na lakpi dana ko asuma tanja si bibiu aduga ako gi sei ko dingi thena ga dorba oman mam ko khale baki tanja sina retaining wal leita baza mase ojo on top of people man lairi una mase mari ne bakan wasmi mb1 ako result tar te hajer ko sima to na man police ki mating dadi jcb ma toroga ko gi problem da Hata bagi thaba majo hoji hoji chathari aduga changsal ko lepta benina ko yung khuding ude hengala ko tanja ma dik sipaw ako madu control to bangam na leiri Imphal Turel Marinda Khundariba Lam Singhi Manung Chanawgai Assembly Constituency ki Maibam Uchiwa Gram Panchayat ki Ward number Taragani Thoi gi Imphal Turel gi Nongpok Thangba Sarukta Leiba Fit Yangkhairom Imphal Turel gi River Mapana si Fattabana Maram Oiraga Ngarang numidang pung 9 minute kunthrarom tabada torbana si kaikibani kaidringaida khunja singna arei ba pochei puthoktuna thingnaba kanna hotnaki Imphal Turel gi torban kaibana maram oiraga yum chamarom hena ising thumjin bagalinana Tinfakom Lokolgi Nga Farm Lopari Chamarom Pathokre Chahi Magi Ngagi Farm Tauraga Hingba Ngami Singda Awaba Chaithing Pire Lengaki Maikaidigi Mating Pangbiu Muhammad Tahir Alina Fungturakli Wakendagi Manung Belaiba Usa Nasta Mayale Kaida Mesa Abdulazi Mapada Abdulazi Marugi Mapada Kaibadagi Nasi Hilafam Laitagana Masajid ki mathakta lelip ke moina hangal leire masida mari leinu be thi singna sakana mi sangbiu haina haijeri akhoi sana thadaba akhoi phim dadaba nupi angang sing awa boiba na maram moidra hoji akhoi uswana style de leiriba hoji relief kem the magi zoom amada mioi the zoom manga tu tangshil laga laidna jan phim ta da le maramna aji government side gi mari leidabo authority na lapiraga basigi awana akoi leiriba tariba semun yengbiraga akoi gi awana asi kanbiu amadi akoi gi matam tungina lakpa jaba khudimak se akoi gi sarkani yengsinbina ba hanna akoi appeal tawjari Singi Chawasna Imphal East District ki mafam kya thumjin ki basida kongbada leiba 132 by 33 by 11 kV substation su ising changba hore hauzimaki oina miyam da mai piba ki thabak chathari adubu ising imai hengalak labadi power supply tobungam loiduri haina substation adu ki official singna fungtorakli Laibaki luraba matamda political gi khutung chaba lawduna machui taba manadaba wakhalon puthokpagi mahuta miyam amasung laibaki damak amatoina lepinaba mathau tai haina former chief minister Nongthombam Birene ngasi Liangmai Imphal Market Committee na sinduna Liangmai Imphal Market ngasidagi Ideal Club Sagolban Tera Kaithel da hangdokpagi thorom da haikrai Thromadada former chief minister Nongthombam Biren Patsoi AC ki MLA Sapam Kunjakeswar former minister Awangbam Niumai Liangmai Naga Council Manipur ki president R Machondobo amasung Liangmai Imphal Market Committee ki chairman Case Chingthai Luwang Chana Maruiba Mue Singwena Sarukyaki Member Sing Waina Sarukyaki Bagaloina Tongan ba CSO gi Mue Sing Liangmai Furup ki Ahlaman Imai Ben amasung Mue Kyasu Sarukyaki Thromaduga Mari Lenana former chief minister Nongthombam Birena Makhatana Lamdamasi Ladiba Lengakna Sakhanglaba tribe Singi Manungda trust building amasung emotional integration tungkoina lehenba mathau tai asingba marup haibasi awaba khudong thiba awaba taba matamda hundoklaga chenkiba dunate awaba khudong thiba du punna mayok na bangamba duni matamgi lambi thong semba thabak haptok hapchin toba adu khakna asingba politician nate lebaki damak tungi damak khanba duna hena maru wai phongdokhi Mahana Makhatana Manipur gi tatna thana ba yadraba yelhomi oiriba ichale naw singasina Imphal da lakpada nungaitaba wahiwata mawong matau utpiganu ngasi hangdokliba Liangmai Imphal Market asigumba
kaya Manipur ke tongan tongan mafam sing da hangdokpa ngamlabadi yamna afaba khongthang oigani haiki Disney haraga su langi madam dadi voice ama thoke akhoi ki di voice ya malle sidadi ai di political party ki difference thongum si so civil society ka political party ka su difference thongum si lai ba ki ba pone na koi pungchen nar ka pok chungchen nar ka adu di sidi kai do ba kai tha ji ke si kamai hai si ke hai ba si pot na ya koi punna chami na bam sang instability oi ba akhoi unity lai tabagi mami ma yam chauna ma pan da tai issue da la ni phaba issue da amma khatang la le hayo nang na drug tawru la le hayo nang na popi yang than lu la le hayo adu nang na mapan da ki mi changi e do changam ti hayo tong na khne assembly da na du la le hayo amma khatang la le hayo ba ko so me na do ya re ba hiyang da ki da bole po to ke Jomi Revolutionary Army ZRA gi hana Vice President oirambadagi chahi amaronggi mamangda Kuki National Organization KNO da yauduna hauzik KNO gi External Affairs Secretary Kenthang Hatlang alias Kelvin gi New Lamka gi Dorcas Weng ta leiba yum sakhangdaba singna mai tharam le hari thaudo si chakkiba nongyai matung pung 12:30 kunthra rom tapa matam da thokibani atopa paw gi source ki matungina mai adu sakhangdaba singna thakibra natraga short circuit tagi mai chalakibra haiba khangba ngamdri hari center ga suspension of operation chetnariba KNO ge External Affairs Secretary Kenthang Hatlang alias Kelvin gi yum Karigidamak may tharambano haiba chapchaba khangba ngamdri amarom da Kuki Jo Council amasung ITLF ki spokesperson Ginja Woljongi yum da su sakhangdaba singna may thananaba hotnaram le hari All Manipur Working Journalists Union gi Yankhaiga Mathoirak Suba Foundation di gi thoram pangtokre lenga ki apamba madi miyam gi apamba singbu pawaina fongbada balance tawduna miyam da khanghan biu haina MLA TS Biswasit na fongdokre Manipur Press Club ta pangthokiba foundation di gi thoram da MLA KS Joy Kishan Editors Guild Manipur gi President Khogendra Khomdram amadi Amju gi President Asem Bhaktana chingbana thoram mapu singoina sarukyaki Thoromaduga Mari Lainana Laikiraba journalist singi memorial pillar da atoiba mitunglen singna haile katune kai khumnabu utki amadi matamama da pawmi oina leibiramba laikiraba senior journalist singi imung manung amjugi thopuramba founder member sing amadi president secretary oiramba yauna pauchi gi lamda thabak toriba editor sing dasu achamba khudol sing pidunai kai khumnabu utki chief case oina sargyaki ba MLA TS Biswajitna pau tobiba matamda achumba da yumfam oiba e pau sing miyam da fanghansi I pau mapung fadaba pau na laiba asida hingminari ba furup singi marakta aran wakhal kya puhandaba natte government ki apamba miyam gi apamba sing pauchi singna fongduna lengak amadi miyam gi marakta afaba mari masemgat na hotnabada media gi achoba thawtang lei amarom da politics tawbada achumbani haiba ngamba oisi prime minister gi khongchat na miyam gi apamba hairami natraga hairamde haibagi ngangnari basi khangi adubu khongchat aduda Manipur da ingna tapna leinaba IDP singi yum saduna mahausagum khunda leita hanaba Manipur gi culture yaudana India gi culture oibi yaroi hairamba ima kaithel gi magun singtharamba amadi Manipur gi sanaroi singi thongna lingjelbu singtharamba dudi miyamna khangdaba gum tawre ingba tappa hanjilakpada aikhoi gi thodang lei mina laklaga tawgadaba nate BJP na Manipur da lengak lingaida Manipur kaibagi wafam oithokloi masida mahakna khangba kaya lei wahangdi hangbirakanu political party singi marakta amaga hunabana Manipur kanbangam loi haiki Shri Narendra Modi ji Prime Minister of India ki visit se PND lo hai sai tabudu ai khoina mana kari haram de har ke nei ne busu tai ta da asin ko putu de haina bana chumdara asin ko ai hani bote IDP singe palam de shanti ki lai ko wali policy singe maram da haram de toram de hai se yamna sensitive oi bo issue ni adu community ani ke marakta tawani community amage marakta tawnatte masi ma ko khamina ba understand tawina ba sangi rajniti wala oi kare every citizen of the akoi lai ko Manipur politics na aduna phona hai ba ya ba indirectly hai ba ya ba phum magan da hai ga matu ki meaning tu na akoi gyan ta na ba hai ba ya ba puna maksing se loina mak lai kare masi giram khudi makta adubo hai ba sensitive oi ba posi su sin da phona hai ba ya da to aina kana bu kan rugi natti aina kana ka su kana te aigi hai ba maru oi budi ai khoi ge lai ba hai ba se kan ba ai khoi gi lai ba se lai mi bu no ai ba se ai khoi gi ai gi phok ta ke adu bak Thoromadura Sarugyakiba MLA case Joy Kishana Mathang Chahi January Thada Pangthokadaba
Press Club ki Foundation ki mangwainana club asigi live loishinabagi pandam thamlei masida amju gi thau puba singsu mathau taba sing lakpada mating pangbiyo amarom da miyam gi ahin nungchil naidana mathau tawriba pawmi singi hena yaifanaba sinfam kya da leiriba miyoi singna su amju da mating pangbiyo Manipur da ingba tapa purakpada media na lawriba thawdang singthaningai ni adubu kanglub amagi marakta tholakpa I paw sing da kupna yengshil haningi aranba miyoi adu khaktang lale haisi furup amana hektamak Konsingumsi, Hauzik Manipur da thokliba irang asizu miyoi kharana masagi interesta thabak tawbadagi furup anigi marakta amaga lana unahanduna ngasigi fibam masi yorakpani haiki Akoi Manipuri da khundariba jati khudam se Manipuri ni imaleba Manipuri ne uwa kanda akoi nusinakani social media da ai community gi thagatpa mi community na thina seiba madu leiba maja tabani lawroi dabni akhoina khwaide maruri se social media da community gi leader sabasingna community yumsu cheiba matamda magi community like ponam da namsanne sidai hona dum koi shore bani akhoi gi loriba humanism gi wakhal se laga akhoi se apunba manipur yang hayo mayam se apunba manipur haidaba politician adagi CSO point except a few with their vested interest Anta lera moibo. Aru itadi akoina ngangak patok tor perso apun bagi thabo oin tause. Jati mo bo handa ni yeng pa jati mo bo thina sei bese. Masi akoina boycott tok bagi wakal thula kanda da koi se apun balakane. Mi oina aram ba tok bagi koi chei sia. Puru oina sei bese. Sidi togum si. Lamdamasna private school dagi tadaba khudung chaba kya leiba government school kya su leiri asigumba government ki school sing asida kari khudung chaba sing leiri amasung oza sing na karamna mahiroi sing takpi tambiri hiramasta pautama aina hoji leijariba mafam asi Imphal West district ki manung sanba aduga wangoi zone ki makha da leiba Lingombam junior high school haiba government school asigi campus tani Lamdam asigi miwei kya maru oina aikoi mahiru sigi mama mapa singna lamdam asida leidiba private ko ba institution school singda khwaidagi phaba education pi haina sel yamna sangna masa sing thana bataraga su government school singi marakta afaba education mahiru singda pi ba school yaudaba nate ngasi mak aikoi leijari mafam asi government school amagi campus tani haidiba campus asida aikoi ISTB news sangil laga yengumba matamda school asida leidiba angang sing asida school asigi oza singa ning thina like takpi tambida madanatna school asida khudong sab kaya phangduna private school amada piraba education adudagi tadana mafam asida education piramba ISTB news na thengna rakhe haidiba sing asi matau karamna oribano haibigi matang school asigi makedigi phongdor wafam mayam punna lawinasi अखोइना स्टार्ट बिसे प्राइवेट स्कूल दगी कोइसिन हेना काना फंगे हाबदी स्टेदा एक्स्ट्रा क्लास सु हापे दुगा ओजासिंगना सो कोइदा लारिक फजना सुदुम ताकपि दुगा mental ability habadi akoida hena wakhalausin hengatnaba daidi computer class hape grammar hape general knowledge hape sidaida akoina khangni iba khudima loina ojada hangba yarni habadi oja sing ji awang ba thak tagi lakpa ngatane moju phajana hairaga lakpa ngatane akoida dum phajana moina dum sugaraga koina khangdaba do khangnaba moongda sugaraga dum takpirani duga saturday khudingi akoi extra class dum tawe habadi co curricular activities dum tawe extempore speech thiba drama tawba Imalang kay colony awigi season of language ko na official language araga kamnai ko government school da tambagi kana ba haragadi akoi gi paisa so khoina save tawrani aduga government school da di akoina khangdaw da dum hangbu matam da oja sing na dum sugaraga phajana takpi ra e akoina hangbuda phajana dum lemna takpi ra e dudagi adum free da kudi mok phangani midday meal hape midday meal se hawai thongba marakta dum yen thongba daidi yerum thongba khopa adum happy oja singna akhoida haidi life skill ohauna ba oja singna kitchen garden tawbagi mong kamaina pambi thagani kamaina vermi compost semgani haibagi matang da su akhoida loina mak takpi akoigi ningom junior high school si akoina school gi target amakhak leije maruaina angang sing si all round development tauba haisna akoigi school gi motto oije
ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯅꯕꯣꯗꯤꯌꯥ ꯊꯥꯒꯗꯕ ꯑꯉꯥꯡ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 8ꯀꯤ ꯅꯦꯁꯅꯦल ꯃꯤꯟꯁ ꯀꯝ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯍꯦꯗ ꯇꯧꯖꯩ ꯑꯩꯈꯣꯏ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯔꯤ ꯁꯦꯛꯁꯟ ꯑꯃ ꯗꯦꯗꯤꯀꯦꯇꯦꯗ ꯑꯣꯖꯥ ꯚꯂꯟꯇꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯔꯒ ꯇꯧꯕ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯊꯝꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 2 ꯃꯊꯪ ꯀꯥꯔꯛꯀꯗꯕꯁꯦ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯔꯤ ꯁꯦꯛꯁꯟ ꯊꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯚꯦꯀꯝ ꯑꯃ ꯑꯍꯣꯕ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯇꯅꯕ ꯍꯥꯏꯗꯅ ꯍꯥꯞꯆꯕꯅꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯄꯥꯅꯤꯁ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯁꯦꯟꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯐꯨꯔꯈꯥꯎ ꯃꯅꯤ ꯄꯣꯀꯦꯠ ꯃꯅꯤ ꯈꯛ ꯇꯥꯅꯕꯒꯤ ꯀꯩꯅꯣ ꯑꯣꯕꯖꯦꯛꯇꯤꯚꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯑꯗꯨꯒ ꯃꯤꯗ ꯗꯦ ꯃꯤꯜ ꯑꯩꯈꯣꯏꯒꯤ ꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯄꯤꯖꯩ ꯋꯤꯛ ꯑꯃꯗ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯔꯨꯜ ꯑꯦꯖ ꯄꯔ given by the concerned department adum pijabado adugi chang adum pijai akoigi ojasing jai khoina sahi khudingi ojasing de hena mokhoi masakta among the teachers marakasu competition tongna ba dedication tongna ba hengana ba idana sahi khudingi oja ama natraga ani si akoina best teachers award aju akoi counter side by additional director na sign toraga agi side gi mokoi dia certificate of honor natragna certificate of appreciation pibigi agi kaino ma sana bi ma lejai masina ꯋꯥꯖꯥꯁꯤꯡꯗ ꯃꯣꯏ ꯃꯣꯔꯦꯜ ꯕꯨꯁ ꯑꯞ ꯇꯧꯍꯜꯂꯤ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯃꯈꯣꯏꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯅ ꯁꯨꯝꯕ ꯀꯟꯚꯦꯟꯁꯟ ꯑꯃ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ असुमना लमदम असिगे मियोय क्यागे मरकता प्राइवेट स्कूल ना ख्वाइदगे फरे हाइना लौनरिबा वाखल असिदगी खरा थैदोअगा गवर्नमेंट स्कूल दा पीरेबा खुदोंग साबसिंग अमसुंग गवर्नमेंट स्कूल दा लैरिबा मतिक सारबा ओजासिंग असिगे नॉलेज सिंग असि लौबा ngamlabadi लमदम असिदा इबुंग मानुंग सिंगे सेल थुंगे फिबम फगदहबदा नतना क्वालिटी एजुकेशन पुरकपदा असौबा थौदांग लौगनि हाबा वाफम असिने आईएसटीवी पाउगी दमकता कैमरामैन जी गगन शर्मा गलोइना पाउदम जरिबा कुमार जी वाहिंगबम निंगोमबम जूनियर हाई स्कूल इम्फाल वेस्ट डिस्ट्रिक्ट हानगी एमपी डॉक्टर लोरहो एस फोजे एनपीएफ तगी रिजाइन तौरब मतुंग द एनपीपी दे यावख्रे महाकु तरामना ओकपगी थोरममा पार्टी सिगे नेशनल प्रेसिडेंट ओरिबा मेघालय की चीफ मिनिस्टर कॉनराड के संगमाना सरुक यादुना सिलोंग द लैबा एनपीपी की हेडक्वार्टर द पांगथोख्रे महांगना एनपीपी द जॉइन तौद्रिंगै मांगोइनना हौनबी मतुंगिना एनपीएफ की प्राइमरी मेंबरशिप तगी मसागी खुदोंग चादब खरना मरम ओइरगा रिजाइन तौरे हाइना अइबा चिरोल पिसिनखी महांगना एनपीपी द यावरपदा कॉनराड के संगमाना तरामना ओकपगा लोइनना महाकी वाखल लौसिंग लैबा अमदी मनुंग मपान नाइदना चटपा ngamba मओंग असि सिंगथानिंगाइनी महांगना पार्टीस द यावरपा हाइबसि पार्टीस बु हेना मपांगल कांखलगनी हाइखी हुंफुगा तरेरक सुबह सिटीजन क्लब की फाउंडेशन डे की थोरम पांगथोकपगा लोइनना सिटीजन क्लब असगी बिल्डिंग एक्सटेंशन संगाबगी थोरम अमसु इम्फाल ईस्ट की सोबम लेकाई वांखै खुनौदा पांगथोखरे थोरम अदुदा हानगी क्लब असगी मेंबर क्यादे काई खुनबसु उतखी एमएलए थांगजम अरुण कुमार ना नौना साबा क्लब एक्सटेंशन बिल्डिंग संगाबगा लोइनना क्लब असगी थौपुरंबा लाइवै खरबा मियोय सिंह फोटोदा लै शुकतुन काई खुनबसु उतखी एमएलए थांगजम अरुण कुमार मियाम की थबक तौदुना लाकलिबा चही हुंफुगा तरेत सूरबसना साना खनबगी लमदा अचोबा थौदांग लौदुना लमदा मसिगी सानारोई सिंहबु अवांग बथाकता पुखनबु होनादुना लाकली हाइकी स्टेट असिगी करिगुम इशू अचोबा लाप कांदा सिटीजन अदुम अचोबा थौदांग लौदुना अदुम मागे तोबम दोपा कंट्रीब्यूशन अदुम पीदना लाई अदु सिगुम क्लब अमा एकोगी मणिपुर गुम याम तोइना ओतोना थोकपा याम कोइना क्राइसिस लैबा लम अमदा सिगुम क्लब असियाम दरकार लै अदुगा लेकाय अमा कंट्रोल तौनबा निसागी खंगदे अतोब अतोब एक्टिविटीज कयादा फतब एक्टिविटीज कया लाकबा थेंगनबा याम अकनबा क्लब अमा लैबसि याम तायु फबनी आई वांगी केंद्र की रिप्रेजेंटेटिव अमा होइना सिगुम क्लब अमा सुबम लेकाय लेरमबसि याम चाउथोकसै याम नुंगाइजै अदुगा क्लब असिना थबक तौरप कयादसु आई माइकेदगी आई अंगंबा आई सपोर्ट तौजगनी लोइना क्लब न तौजरबा थबक खुदिमक्तसु ईश्वरना थौजानबिदुना माइ पाकपो होइजगाय वफम खरसे थमजरगा मैम पुनः थागतचर सिटीजन क्लब की प्रेसिडेंट महेंद्र नावरेमना हंदकी थोखिबा थोनिंगदबा थौदोदुदा क्लब असिना अचौबा थौदांग लौदना येलहौमी सिंगदा पामदबा थौदोक थोक्तनबा पीस कमिटी वांखै हाइना सेमदुना अंगंबा थाक्ता होनखी सिटीजन क्लब की पांदमदी क्लब असिना कोलिबा अमदी वांखै एसीसी की मनुंगदा लैरिबा फुरुप खुदिमकी येलहौ फुरुप सिंगना पुनसिंदुना इमालेबाग मणिपुर सि गांगमिनसी हाइकी सिटीजन्स क्लब ना अखोगी पांदमदी अकोइबदा लैजरिबा क्लब मयाम सिंगसे पुनसलगा अखोगी ओइबा यूनिटी अमा मैतै पांगन की ओइबा यूनिटी
अदु नगा सिंग येलो मी सिंग ओइबा यूनिटी सिंग से कायदना अखोई पुनमक सिंग से येलो मी सिंग सिना अखोई मणिपुर से इमा लेबाक से nga kadam de habki phirep sidani citizens club na ngasi pau da lepchari ba si aduna ngasi ge sumlaba foundation day sida mayam punamak अखोई सरुक याबिदुना अखोई मपुंग फान बिबिगिदमक क्लब की माइकैदगी आइगी माइकैदगी थागतजब अमसुंग इकाई खुमनजब उच्चरी पुनमपु खुलुमजरी लाकदब तराग हुमदोई सुबह मणिपुर स्टेट असेंबली इलेक्शन दा 29 कुंबी एसी दा मिरेप ओइनब सेम सारिबा इंटेंडिंग कैंडिडेट मोइरांगथेम मेघचंद्र की ओइबा पॉलिटिकल कैंपेन अमा कुंबी लेबुंग मखोंग मानदोक्ता पांगथोखरे Our vote, our future, fate of our children हाइबा विजन दा election campaign committee अमदी polling committee 29 by 14 29 by 15 न सिंदुना पांगथोकी पथरम मदुदा तरागा हुमदोई शुबा मणिपुर legislative assembly election दा candidate अमा ओइगदोरिबा M मेघचंद्रना हंदक थोकली बलानस इचम चमना लाइरिक लाइसु तमजरग लेरंबा नहा क्याना मरमदम मफुरुप कन्नना बथोलखिबसिंग कोइतान तानरगा फाननब तौरकपद कीबदगी लोटनब होटनबदम हौसागी पुंसीदगी थैदुना चटकिब कयामसु यावरे कयामना फादुना मखोइगी मथक्ता एक कया पानसिंदुना तौरिबसिंग असि थमोय सोकना नुंगाइते मरैबाक मफुरुप कन्नबगिदमक मथवाई खुबाकता हापतुना चोंथोरखिबसिंगबु मरनाई ताहनबसि मतिक चादब लेंगाक असिननी आंगांसिंग अदु फाजिन पोनसिंदुना थमलिबसि अमुक्तंगदी कोहनगे हाइदुना खुलाई पाइदुना चलुबा मियोय खुदिमा असि जनरल एमनेस्टी दा कॉपी बयाबा लो क्याम इंडियन कॉन्स्टिट्यूशन दा यावरी खुदिमक सिंग अदु असेंबली दा पुखतके हाइदुना थोरकपनि हाइखि लाइक तमजर विचार दा तमदना आई जाति ngaकबगी दमदे सियलुगा मकोइना मतिक चादबा अखोई लैंगाक शासन असिना आगांसिंग अदु इनावसिंग अदु फाजिन पुंजिमदा थमबिसे अमक्तंगि मसि कोवनगे जनरल एमनेस्टी हाइदुना लांग मिसे लांग चलुब खुलाई पाइब मी खुदिमकसे आइगी मालेबा कन्नगिदमक्ता अमरा उपाय न तौर आई नमै पाइबनी अदु बताबे हाइदुना नहारोसिंग आइगी इसिनियावसिंग कयादो अमक्तंग लापीरगा नोय खुलाई थादो अदुगा नकोई मेन स्ट्रीम दा जाति इसे तिल्लु हाइबि याबा कोपी भयाबा दुंबा आइन कयामा भारत संविधान यावेबा संविधान याव एक रूल कयामा दो असेंबली दे पुथोके पार्लियामेंट इगे हाइबि दमताई ngasi mayam mamangai somthokjanigeba World Ozone Day की थोरम Directorate of Environment and Climate Change की मीटिंग मखादा मणिपुर Innovation Society अमदी इबोटोनसना Girls Higher Secondary School का पुन्ना खुसमनदुना From Science to Global Action हाइबा थीम दा उरिपोक तलेबा इबोटोनसना Girls Higher Secondary School की होल दा पांगथोखरे थौरंग मरी लेनना ओपन क्विज की थौरम अमसो पांगथोखिबगा लेनना सर्टिफिकेट क्यासु यंथोखी इबोटोनसना Girls Higher Secondary School की प्रिंसिपल मयांग नंबम खेरोदाना ओजोन लेयर की मरु ओइबा खंगनारकपना मालेमगी ओइना पाथरमलबो ओजोन लेयर असि महौसागी फिबमदा तपना तपना हंजिलकली हाइना हिरमस नैनरिबा खंगहै सिंह हाइनरी हौजिक लेरिबो पॉलिसी सिरा अधुमक चटपंगमलबदी लाकदब चही इंग्लिसिंगनी हुमफु फावबददी हाइरिबो ओजोन लेयर असि मपुंगफाना महौसागी फिबमदा हंजिलकपंगमगनी हाइकी साइंटिस्ट सिंह प्रेडिक्ट तौरी हजिक ओजोन लेयर से स्माइन तौदना हीलिंग तौरे मसिगी हीलिंग तौरेसना पूरा फुल्ली रिकवर तब बाय 2060s अदाइदा पूरा फुल्ली रिकवर तौरनी करीगुम्बा करेंट पॉलिसी से सुम कंटिन्यू तौरगद अदुनदी अखोई करी तौब तागे हैबदा वी शुड अवॉइड प्रोडक्ट्स विद ओजोन डिप्लेटिंग सब्सटेंसेस. Let us promote some awareness program about the importance of ozone protection. नासा मुक्त भारत अभियान कैंपेन के सरुगमो ओइना नेशनल इंस्टीट्यूट फॉर सोशल डिफेंस मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट गवर्नमेंट ऑफ इंडिया न्यू दिल्ली की मीटिंग मखादा सिंजमई मथक चोंथाम लेकाई दलेबा स्टेट लेवल कोऑर्डिनेटिंग एजेंसी SLCA मणिपुर मरी थौबाल वांगबल मयाई लेकाई दलेबा रूरल वॉलंटरी ऑर्गेनाइजेशन RVS न चलाइबा नुपी एडिक्ट सिंगी इंटीग्रेटेड रिहैबिलिटेशन सेंटर इरामदम निंगोल याइफकोल इरनयाई अनीना National Institute of Social Defense NIST ga punna kosamnadunangasi drug abuse prevention haibasda mahiroi singi oiba symposium cum awareness program ama wangjing lamding dalaiba Royal Academy Higher Secondary School da pangthokre mahiroi marfudra rom na sarb gyaduna pangthokhiba thoromaduda Iranyai Wangwal gi project coordinator kaidongbam malemngan bina ngasi school gi mahiroi kyana
निसागी इपाक्ता लुप्तुना मसाना मसाबु अमदी खुनाइबु मांगहन्नबा मरम अमा ओइरक्लिबसदगी कलहौनबा पांदमदा स्कूल द चतुना महिरोइसिंगिदमक अवेयरनेस प्रोग्राम असि पांगथोकपनि हाइखि The awareness program asi koi nasamukta bharat abhiyan ki mukha da sinjabani aduga koi maroi na ngasal sinliba program asi gi koi gi pandam di hauji inkhalakliba koi gi manipur da thokliba naha sing da thokliba haidi nisa gi addiction gi problem se haidi awareness piraga kamaina hanta hankadage habagi pandam da koi ngasi school chatlaga awareness asi pijabani Silin Digital Amadi Bahojana Sahitya Academy National Committee of India Manipur State Nathasigi Mangada Vigyan Vavan New Delhi da President Draupadi Murmu na National Teachers Award English ngani kunga manga khusina rakrabi Imphal West District Labor Gari Upper Primary School gi Headmistress Koijam Machasana ngasi harau taramna okre taramna okpaga mari lenana Silin Digital gi Chairman Amadi Bahojana Sahitya Academy gi Manipur State President Dr. Fanjagom Lenazitna India gi oina oza nifuga manga khagatpada Manipur dagi oza koijam machasana su yaroktuna lemjaningai oiraba National Teachers Award English ngani kunga manga fanglakpasi nungai ba fawi panbaya badi oza si State Teachers Award English ngani kunga humdoi su fangkraba misak amani Kaidobogisu akhoi government school tamba ngang singna tana phangdori bano haina khanjaraga jasing ai jasinga made ina kan hona jaraga madugi quality education do ngang thingda thunana bhona bani ado masida oja ki mentana haitare mayam punamaki mateng darkar tai masida hadi lekai gi parents ki amadi stakeholders ki hadi leiba panchayat ki kari club ki ade mera pai bi sing amadi lekai leiban ha sing haitare ko amadi government gi maikai dagi su matam gi oina school sing sida darkar tari basinte masi matang chana maram chana phangam basi su yam darkar tai na phojai hai Bisnupur District ki Manung Chanba Tronglauvi Village taki Nahamari Yankhaiga Mapan Suba Mountain Brigade ki Makhada 2nd Battalion Jammu and Kashmir Light Infantry Serwani na Lieutenant Colonel Oiramba KN Singhi Matingalina virtual interview pangthoklaba matungda thabak pikre hari Caesar Hospital and Research Institute ki apunba Dr. Kangbu amana complete heart block ki leina leirabi miron bima soidangam dana angang unahankre hauji angang amasung mamage hakchang fana leiri asigumba makhalgi leina leiba mioina angang unaba haibasi yamna khudong thiningai oiba phibam amani mai pakna angang unakhrabi patient amadi mahaki imung manungna doctor gi team adu thakat phongdorakli hauji paugi marthana temba bremtang lominasi Wow! Soccer company ki crown maker wheel. Chahi yankhai suraba soccer company ki crown maker wheel. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker wheel samani. Mayam su mahaw yengbiu crown maker wheel. Diploma in Hospitality Management asi guaranteed placement piba course amani. Hospitality sector asi 22 lakh crore ki market value ori. Aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Caesar Breast and Thyroid Clinic Caesar Hospital na lakliba September ki tang 15 dagina kun fawba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession ki khudong saba pizari breast amadi thyroid ka mari leinaba sangi nungai taba leibiragadi khudong saba asi lobi ho Caesar Hospital da pau fawbira
ब्रेक की मतुंग मयाम मुखना तराम नुकचरी मखाताब पाउ पिजरी चाही खुदिंगी पांगथोकपगुम हयेंग रिम्स की ब्लड बैंक ता अखिल भारतीय तेरापंथ युवक परिषद की मीटिंग मखादा तेरापंथ युवक परिषद मणिपुर सिंधुना ब्लड डोनेशन की थौरम पांगथोकनी हाइना थांगमैबन केंद्र की एमएलए खुमुकचम जोइकिसन नंगसी खुयाथोंग कम्युनिटी हॉल दा पांगथोकप पाउगी मिफम अमदा फोंगदोखरे महाना मखाताना फोंगदोखिबदा हयेंग पांगथोकदोरिबा मेगा ब्लड डोनेशन कैम्प असिदा मियोई चामरोमना लेमने ई पीगनी मालेमदा लेरिबा मियोई सिंगना मियोईबना मियोईबदा मतिंग पांगनिंगबा सिंग पुनसिलगा अनाये यावरप मतमदा ई गी दरकार लेरकप मतमदा मतिंग पांगनबा मेगा ब्लड डोनेशन कैम्प असि पांगथोकपनी मणिपुर लेबा मियोई अमना अना एक थोलकपदगी इंडिया की मनुंगदा लेबा तोंगान तोंगान स्टेट सिंगदा लायंग बचतप मतमदा ई गी दरकार लेरकलबदी तेरापंथ युवक परिषद मणिपुर पाउ पीरबदी ई गी अवातप लेरबसु मतिंग पांगनब होनगनी मियामनसु हयेंग रिम्स ता पांगथोकदोरिबा मेगा ब्लड कैम्प असिबु सौगतपिदुना वॉलंटरी ओइना ई पीबीयू हाइकी पृथ्वी लेरिबा मियोइबने मियोइबदा मतिंग पांगनिंगबा सिंगसे मसी पुंजलगा अना एक तारको मतमदा ई याम दरकार लेरकपसु सिंग मतिंग पांगनब होनजबनी मसी डोनेट तौबसी इम्फाल दा तेरापन परिषद सिदा पाउ पिबिरगा अखोई इम्फाल की पेशेंट अमा गुवाहाटी दा लायंग वा नता कलकत्ता दा लायंग बा नता एनीवेयर इन इंडिया लायंग बदा हॉस्पिटल दा फरक तार हैबदा इम्फाल की तेरापन परिषद सिदा पाउ पिबि मतमदा अखोई लमदुर लेरिबा अखोई तेरापन परिषद सिदा पाउ पिरगा दुम ई मतिंग पांगो दुम या मसी अखोई ह्यूमैनिटेरियन सर्विस नि प्योरली तेग्रम याउते हाइतारे मसीगी असुगुम मेगा ब्लड डोनेशन से सौ याउबियु अखोई पुनमकना मियोइबे समाजदा अवाना तारकपदा मटिंग पांगनबा पुंसी कानबा होनमिनसि हाइदुना युवा परिषद तेरापन परिषद मणिपुर ब्रांच ना खुलोनदना हाइजर तौफम थोकपा इथौमा ओइना इंगा सागी फिबम काइहंदनबा मियोइबगी अनिंगबा पांबसिंग हंथहनबा ngamlaba matamda environment protect tawba ngamgani haina Environment and Climate Change Director D. Brajakumar Hairi. Directorate of Environment and Climate Change samadi Manipur Pollution Control Board na punna sinduna Environment and Climate Change ki office complex da from science to global action haiba United Nations ki thim makha the World Ozone Day English ngani kunga manga ki state thak ta pangthok pa thoram da director na phongdokki bani academician amadi research scholar singna pirak pa wakhalon sing nainaraba matungda akoibagi fibam ngaktu na thamnaba policy semana government ki mathawni aduga policy adubu implement tawduna mapung fana thabak ta onthokpana miyam ki mathawni haiki ozone layer patha halakpagi maram sing khangminaduna amadi mataw karamna kai haloidage haiba pandam da World Ozone Day ki thoram asi pangthokpani thoram adu experts academicians research scholars mahairoi sing paumi amadi tongan tongan ba stakeholders sing sarukyaduna interaction pangthokhi director na makhata na lakliba October thada Manipur da pangthokataba Himalayan State Climate Change Conclave ta sarukyaminaduna aphaba ahongba mapuraknaba hotnaminasi haiki Manipur da handak toina ising ichaw thokliba sidasu ainga sagi khal kaihandana thambagi maruiba hengalakli haina phongtokhi PVC da ledu planetsi PVC okang tungi generation ro kanna bohna rakpagi thau thron doklo process da pena akhoi me amsi kamdona function sige koi kamno different stakeholders, different expertise in the maps and say, same platform that walk to me, negative have walk on the great in Mangara Haviki, Haiba, Manga Taiba, the responsibility, come to like individual level, the Penamasi, we act over the game. But to rethink over the game, reasoning over the game, the reconstruct over the heavy walk on the Doma, put a sound part as a human being, carrying them to be futures and as a quick and the other way. Prithvi, Malam Kanan, Bohana, Masak in the institution level again. Every institute के हो रहा है कि अपन मधुराना चौबो लेवल्स नॉन है थाज़ वापस तुमसे बात है Malem gi mafam kya da pangthokna bagum divisional forest officer Chandel Nasinduna from science to global action haiba team the World Ozone Day English ngani kungamanga gi thoram DC Chandel gi office complex leiba mini secretariat multipurpose hall da ngasi pangthokre thoramadura DC Chandel Laishram Nanda Kumar divisional forest officer Chandel Dr Naurem Munal additional deputy commissioner Chandel Mohammad Firoz Khan Chandel Naga People's Organization gi president Francis Thamdok amadi CNPO gi former president David Boyes na maruiba miyoi singwena sarukyaki tharamadura Chandel district ki tongan tongan ba khul sing da gi lakpa self help group ki nupi sing district asi ki DLO sing na sarukyaki ozone layer depletion chit tawdana ba mangonda deplete tawriba effect tawriba substances simachi yamna important oiba adugumba umbrella mani maram de koi environment da yam interest lai jabagi wherever possible ni tawbudabu
ꯇꯣꯄꯣꯁꯐꯤꯌꯔꯗ ꯑꯣꯖꯣꯟꯗꯤ ꯄ꯭ꯔꯖꯦꯟ ꯇꯧꯍꯟꯂꯣꯏꯗꯕꯅꯤ ꯍꯥꯏꯖꯕꯅꯤꯗ AC ꯁꯤꯖꯤꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯐ꯭ꯔꯤꯖꯁꯤ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯃꯄꯥꯟꯗ ꯁꯠ ꯂꯥꯎꯅ ꯗꯤꯁꯄꯣꯖ ꯇꯧꯕꯤꯔꯣꯏꯗꯕ ꯐ꯭ꯔꯤꯖꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯔꯤꯁꯥꯏꯀꯜ ꯇꯧꯕꯤꯒꯗꯕ Imphal East ki Khetrigao AC ki manungda laiba Khetri awang lekai de iril turel torban ahumlak subu oina kairibasi AC gi MLA amadi lengak na thoksadabadagi ni haina MPCC ki sports cell gi chairman Wahingbam Rojit Elias Vullet na Torban Kaikrama mafam aduda paumi singa unabada haikre mahana makhata na Khetrigao AC gi MLA na mahakna mari leinaba department ta matam leiringai da haijabada tabi kide haina phongdokiba laibak thibani MLA na kaigalli khanglaba Torban matam leiringai semhongnaba honadribasi Torban kaibadagi awaba nanglaba mioi singda ching hawai khara piraga minung si chawba saduna board ki khudong chaba loba yanaba lang thakpani Water Resources Department na sui ising chawrakpagi chang onduna leibaki mathakta Ichau Thorokpada Yamna Toina Kaigan Mama Famda, meeting Tamdana Simjin Bagi Tabak Baikat Luhaiki. Ahumla, Mapam se Kai Bahebse, Tasing Hai Matamda, Masim Matam Lining Aida, Karimu Makaram Tagi, Diet the lobby of the Tokaneva. Tasina Sarkarsu, Sida Tawai Yawiraga, Yaragadi was a one time solution of Biro. Manipur the Ising Chauba, Sumaina Turin, Torban Kai City, Yam Toina Tokana Ladeva, Toksu Tokini, Madam the Water Resource Body Ladiba. Department Toksaba Karawali and Senba Karawal. Ketrigao Kendragi, Honorable MLA, Manipur Water Resource Department, please, Yaraga di Mapam se, Amuktong, Kawai Yauna, Yam serious right now. Hariba Metrasi Yansen View, the Sang Namdamaro Haragan, Honorable MLA, I Namzadre, I responsible over Namdre, I died the Longsho Bangamdre, Haribum Pumsa, Shemangamdre, public station Biro, I come my Amtanaga Club, Miam Lekai, Miam Tanaga, Anambataka, Kuchu, Masiki Jagas, Kuchum Kanbangam brings together. Kumjali Singani Kungahumdegi Migi Ahumdagi Tolaki Balana Sigi Ahan Bachiting Funky Pamafama Oiriba, Kumbi Asigi Torbung Gram Panchayat ki Fagakchau Ikai Kaitil the Labor, Community Holder, Bom Yauna, Nomi Maruna Panbadagi, Nong Yubana Tabak Toram Kia Pangtopada, Mapung Fada Bagi, Awaba Kudong Chadabakia Sing Koknanaba, Peace Committee Kanglai Park, Manipur Special 50 Team na, Lamdamaduki Miamda, Daina Sit Sing Mating Pankre. Peace Committee Kanglai Park, Manipur ki President KS Rajesh Naluchingduna at the volunteer Singalwinana, Tingbang Polam, Mating Pangbaduda PCKM gi Maiketigi Fongdorakibada. Landamasigi Awana Taraba Sing Amadi Kudong Tiba Kya Yorko Matamdasu, Makatana Ngama Mating Pankigani, Tamoy Sing Namyam Gidamag Lebli Haiki. Koi Peace Committee Kanglai Park, Manipur Special 50 na, Angamba Kajikang Warazu, Koi Horibatin Nasi, Koi Tin Ahanba, Sintong na Haiduna, Koi Mayam, Masigi Tauram Masi, Pangtok Sabane. Duga matung dazu akhoi Peace Committee hariba khoi Special 50 na lamdam masigi awana taraba amadi lamdam masigi khudong thiba kaya yawu matam dazu mateng pangjagene haiduna Peace Committee Kanglai Park Manipur na thamoi sianga khoi lepsari Nupi Khunaibu awang bathakta thamdana Nambol Maikai da Nupi Singi Oiba Punna Chapmina Bayaba Lup Ama Oina Semkiba Nambol Apunba Nupi Lup NANL gi Taraga Humdoilak Subama Pokumon Thoram Nambol Apunba Nupi Lup na Sendana Nambol Makha Community Hall da Pangtokre Tharamadura Nambol Apunba Lup ki Secretary Oiduna Achoba Thodang Loramba Lei Khidrabi Pukrambam Bishu Lei Magi photo da Lei Sukatuna minute amatumina leptuna ikai khunabo ki While Katigi editor Hemanta Kumar na Aikoi Khunaya Sibu Ngaktu na ngasi fawba thamlamba ipaipu singna mikha pondaba Southeast Asia da mapangal kanba leba ama thanamlaga ngasigi mirolna punsinnaba ngamdana leiriba silaibak thibani Manipur gi puwari da nupi singna lawrakpa thodang ngasi maksu lawduna lakli aikoi amatoina punsinnaba hotnaba da maira sang lingduna mapangal kanba khunai ma oina bo hotna se haiki ngasi aigi lamkhai aina ngakpu ngamde ko aina ngakpa ngamde aigi Manipur ne leiriba mafam se aina leiriba mafam aigi irei pak se sinba thungna satpa ngamde kayamna sathina skon kramna maitai jong ko mai bir singi bam se pasai ino mo pangda hal mo ko maira san ma pang kan si numit khudingi maira parbi ki kano se pham si phamaga wa khana si wathi nganga da bada leipa ki go wa khana si tangai phadaga di akhanga yi mayam ko biro aduga tumina manga tara pullaga da akoi wakhal tamina si den akoi ma pang kan na bo khana se
DPUVO Nambol ki Secretary Thokchom Lamjingbana British na Manipur khudum chanduna chahi kya mikha ponduna leiram laba matung ngasi amuk India da tinduna India na aikoi bu sumduna Manipur macheta na thugai na bohana rakliba si aikoi punna khangmina si India lengang na Manipur da punna khundaminari ba furup kya da chingchep thaduna yelho furup sing amaga khana handuna amadi mapandagi changsilakpa narco terrorist sing na inchinduna Manipur thugai na ba amuk silakli aikoi amatoina punsinduna chahi lising kayagi puwari leiduna mikha pondana hinglakpa Manipur ngasigi mirol na amuk na hongnana ningsingbagi matam oire haiki ko mesem pundraba ko mesem yentinaraba adu tardi ko mutuni ko BJP yaushu mutuni Congress yaushu mutuni ngasi pura dalani yama sauri bak jip kala achawa choba tungi mayam se mutpada dum yaudoini ko lair basu yaudoini ina kumde su yaudoini aduna aikoi mayam se punna puminasi punsansi Manipur issue kaya da namul maikei na achawa thodang yaminasi namul maikei ngasi bauda achawa thodang yadna lai punna thodang yaminasi haiba wafam se thamjaraga tension jage khoi phno thakase Ngauhalle haina mingthonba Darman Laishram na direction piba music video release tobagi thoram Janam Pukri Mapal da leiba Ima Liwa Lairembi Community Hall da pangthokre thoramadu da MLA Yumnam Khemchan MLA Thangjam Arun Yaw na mioi kyana sarkyaki thoramadu ki manung chana Ngauhalle haina mingthonba music video sida sarkyariba ka samasung crew singda memento pi dune kaikhuna putki MLA Yumnam Khemchana Matam sangna Manipur gi rang asi chathabana hiram khuding da chaiting piri adubu khara safarak padagi artist sing mathau khara tawba horak pasi yamna afaba amani haiki irang si farak padagi khara farak padagi khagi artist sing su leng ba horpa adagi sei sak ba horpa cinema na ba horpa si khagi shanti lak hajilak pagi aso step amani hanjar kana asi aina lepsari bapuma sidagi ngasigi numisi ai baru bapang artist mayam ga punna bagi tanjama pangmase tu mati ngwaije dai soda kurumjari ngawale aiba video sei video si masi kanugi praja mayam ga pamba hoina sanu Apunba Fitness Center Nagamapal Rims Road na sinduna chahi khudingi pangthok tuna lakpagi manung channa 10th AFC State Level Transformation Challenge pangthok na basem sare haina Apunba Fitness Center Nagamapal Rims Road ta pangthok pa pawmi singa unabada Apunba Fitness Center gi MD Yumnam Hamlet na phongdokre Mahana makata na Apunba Fitness Center na lamdama sigi miyambu masafa na thamnaba panamda mai pakna mapanlak suba State Level Transformation Challenge asi pangthokre adubu matam khara Manipur gi oriba fiba masna lep duraba matungda handak tara suba AFC State Level Transformation Challenge asi pangthokadabani competition asida miyamna saruk yaduna afaba khunai ma purakna ba honaminasi haiki Apunba Fitness Center gi pandamni mi kudima masa fit ohenba sigi panamda tawjabani aduna koina mi kudingi Mr. India adegi Mr. Manipur putok puting amoy ado masa phaba ngambagidi fit oibidi koi Apunba Fitness Center na matam su pumada Manipur jungta koi stand to lejari aduna ngasi muksu koi pariba transform challenge asi Apunba Fitness Center na Manipur pumbagi wana koi sinjabani Pawmi singa unabadu da sarukyakiba organizing committee ki chairman S Ravi Kumar na pangthokadoriba tara suba AFC State Level Transformation Challenge asigi ahanba screening lakliba October gi manga da pangthoklaga mega event na inglisingani kungatharu ki January gi marida MSFTS ta pangthoklagani nupa amasung nupi category da ahanba anishuba amasung ahum subada lupa lakh ama lupa lising yangkai amasung lupa lising kuntra legani loinana best trainer gi pricing su lanthokani phongtoki mangna makhatana miyambu masafaba Phana Lainaba Panamda Apunba Fitness Center na Chahi Khudingi Pangtokuna Lakpagi Manung Chana Chahi Sigi Oina Pangtokadaba Tarasuba AFC State Level Transformation Challenge Asida Sarukyaduna Masafaba Apaba Punsimo Oina Punna Hotna Minerasi Haiki event asida ko organizing committee chairman amo oina Manipur labor praja kudimakta chahi khenaba leitana hariba event asu saru yabi na hajeri aduga isagi self still bu akoigi redefine toguna Tijang kanyang ba punsi ama hingna ba kuni haina akoigi organizing committee ki chairman mo oina myam phama thamjari Nifuga Mari Madi Nifuga Manga Suba Annual Art Exhibition Gidamak Painting, Sculpture, Graphic Amadi Atay Medium Singi Artwork Thazilakpagi Matam October gi tang ahum fawba sangdokle haina Manipur State Kala Academy na Cherolama Thadorkli
Assam Thangta Association na sendona kasargi Lakhipur Khumanda leiba Naharol Khorirol Silup ki sanglenda RK Madhurjit Singh Ani Suba Thangta Trophy Kusnabagi Thoram Apung Fana Pangtokre Tharamadуда Amucho Waikhomna RK Madhurjit Trophy ki Indigenous Game Oina Ladiba Masana si Yokhat Nabagi Pandam the Sinbedanatana Assam Laibakta Tariba Maitei Ipai Pusing Thawai Yauna Sanarambadu Makatana Yokhat Poina Sinbani Haiki Tharamadуда Assam Thangta Association ki President Wahingbam Binoy Kumarna RK Madhurjit Thangta Championship Haibasi Ahan Boina Assam Lakhipur da Pangtoki Assam da Ahan ba Pangthokraba Matung da Manipur da Ani Shuboina Thangta Championship asi Pangthoknabagi damak Malemgi Lupta Trophy Kusinabagi Thoram Pangtokpani Haiki 5 men's aside Open Football Tournament Laisang Hidden Trophy 2025 Victoria Ply FC Yairipokna Iram Cell FC Nongpok Laure Mamu Goal Manga Ahumda Maitiba Biduna FC Yairipokna Champion Oikre Mamang Thagitang Kuntraga Mathoidigi Ekoigi Sanafam Kiamgai Mamang Lekai na Sinduna Kiamgai Mamang Lekai gi MLA Laurembam Rameshwarna Nauna Semgatpa Astro Turf ta Chatharakiba 5 men's aside Open Football Tournament Laisang Hidden Trophy 2025 Loishin Bagi Thoramda MLA Thangjam Arun Kumar MLA Laurembam Rameshwar Yauna Mioi Kyana Sarukyaki MLA Thangjam Arun Kumar na Football asi Malem gi oina sanariba sports events ingi manungda miyamna khwaidagi hena pamnaba masana ma oiri haiki Kairao ACG MLA Laurembam Rameshwar na football pamjaba misak oibadanatana masana asibu promote tawribasi yamna afaba wakhalon amani haiki champion amadi runner up manamathum yenthokre promote of sports promote of America college of football pamjaba misaka moina tuni madi nungai Sugumba Mayamna, Topira Kantani Manipur football and another Manipuri, Sanalva, Masana, putting the chocolate Rosi. Thasigi Mangadagi Mapan Faba Orishagi Puri the Leba, Annapurna Theatre Hall the Utkal Yuva Sanskrutika Sangha, Katak Orishanis in Napangtokiba, India Theatre Olympiad Ki Kuntraga Humdui Suba International Drama, Dance and Music Festival the Hensana Cultural Center, Konthojam, Imphal West Ki Play, Lai Langba Utkre. Hariba Play Sigi the Mag Hensana Cultural Center Ki Director Nongmaitem Ningol, Sapam Ongbi Indure Kadebina, International Natya Vyushan Pirakibani. Hazulas Lapada Mariba Pau Omkanapisari. Ngasi sumafam kyada ichawgi awaba mayoknari itai baras hangdokpadagi Manipur River gi imai hantaba hore. Lebaki luraba matamda political gi khudong chaba launabagi mahutta ama toina lepminaba mathau tai haina hanagi Chief Minister N Biren haikre. Churachandpur da laiba KNO gi External Affairs Secretary gi yum masak khangdaba singna chakkiba ahingda mai tharamle. All Manipur Working Journalists Union gi yangkai ga mathoirak Suba Foundation Day gi thoram pangthokre. Amadi lengaki oza kharadasu oza singna achoba thongdang lauduna mahairoi sing takpi tambiba yauri. Hosifaugi na di ICB na sandok chari ba pau matang sa losinjare mireng tabiri ba pumna mapom khana kurumjare.